ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯋꯥꯆꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯉꯁꯤꯗꯤ ꯃꯤꯌꯥꯝꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯈꯤꯕ ꯑꯃꯗꯤ ꯀꯣꯔꯣꯅꯥꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯈꯤꯗꯦ꯫ ꯑꯩ ꯑꯌꯨꯛꯀꯤ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯕꯕꯥꯌꯥꯏꯒꯤ ꯅꯨꯄꯤ ꯏꯃꯥꯌꯥꯏꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯕ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯕ ꯉꯥꯏꯔꯦ꯫ ꯆꯥꯛ ꯊꯤꯕ ꯂꯣꯏꯕꯒ ꯏꯃꯥꯌꯥꯏꯃꯗꯣ ꯃꯅꯤꯡꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯕꯕꯥꯌꯥꯏ ꯀꯧꯕ ꯊꯣꯛꯈꯤ꯫ ꯊꯣꯛꯈꯤꯕ ꯇꯟꯖꯥꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯌꯥꯏꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯈꯤ꯫ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯃꯥꯌꯥꯏꯗꯣ ꯃꯁꯥ ꯄꯨꯝꯕ ꯊꯦꯛꯇꯣꯛꯑꯒ ꯃꯅꯤꯡꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣই ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯥꯌꯥꯏꯗꯣ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯄꯨꯜꯂꯒ ꯊꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯄꯨꯟꯕ ꯑꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯨꯟꯕꯒꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ, ꯂꯣꯏꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕ ꯀꯀꯥ ꯑꯃ ꯕꯕꯥꯅ ꯀꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯀꯀꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯆꯦꯡ ꯈꯔ ꯆꯥꯏꯁꯤꯟꯈꯤ꯫ ꯆꯦꯡ ꯍꯦꯛ ꯆꯥꯏꯁꯤꯟꯕꯗꯒꯤ ꯏꯃꯥꯌꯥꯏꯗꯣ ꯀꯞꯄꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯉꯣꯟꯗ ꯆꯦꯡ ꯆꯥꯏꯁꯤꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ? ꯆꯥꯏꯔꯛꯀꯅꯨ, ꯅꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯁꯥꯗ ꯄꯨꯜꯂꯝꯕ ꯊꯧꯔꯤ ꯑꯗꯣ ꯊꯗꯠꯇꯨꯅ ꯆꯦꯟꯈꯤ꯫ ꯃꯌꯥꯝꯅ ꯑꯃꯨꯛꯁꯨ ꯇꯥꯟꯅꯔꯒ ꯐꯥꯗꯨꯅ ꯑꯃꯨꯛꯁꯨ ꯄꯨꯜꯂꯒ ꯊꯝꯈꯤ꯫ ꯑꯗꯨꯗ ꯀꯀꯥ ꯑꯗꯨꯅ "ꯃꯥꯅ ꯌꯦꯡꯕ ꯉꯝꯂꯔꯣꯏ, ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤ꯫ ꯍꯧꯖꯤꯛ ꯃꯥꯏꯕ ꯌꯧꯔꯛꯇꯨꯅ ꯏꯃꯥꯌꯥꯏꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯅꯥ ꯑꯃꯠꯇ ꯆꯪꯉꯛꯀꯅꯨ, ꯃꯥ ꯍꯥꯟꯅ ꯆꯪꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯏꯃꯥꯌꯥꯏꯗꯣ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ "ꯇꯩꯔꯦꯟ ꯃꯁꯥ 3 ꯍꯦꯛꯂꯛꯎ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯛꯑꯒ ꯄꯤꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯇꯩꯔꯦꯟ ꯃꯁꯥ ꯑꯗꯨꯅ ꯏꯃꯥꯌꯥꯏꯗ ꯀꯟꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯈꯤ, "ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ?" ꯑꯗꯨꯗ ꯏꯃꯥꯌꯥꯏꯅ "ꯌꯦꯟ ꯑꯃꯨꯕꯤ ꯑꯍꯤꯡꯕ ꯑꯃꯒꯤ ꯏ ꯊꯛꯀꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯌꯦꯟ ꯑꯃꯨꯕꯤ ꯑꯃ ꯂꯧꯔꯨꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯌꯦꯟ ꯑꯃꯨꯕꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯕꯅꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯂꯒ ꯄꯤꯈꯤ꯫ ꯑꯗꯨꯗ ꯏꯃꯥꯌꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ ꯄꯨꯜꯂꯒ ꯊꯅꯝꯃꯨ, ꯑꯩ ꯆꯠꯈꯤꯕꯗ ꯆꯥꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯠꯇꯨꯅ ꯌꯦꯟ ꯑꯗꯣ ꯄꯨꯜꯂꯒ ꯊꯅꯝꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯂꯛꯄꯗ ꯏꯃꯥꯌꯥꯏꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯛꯊꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯂꯥꯏ ꯑꯗꯣ ꯆꯠꯈ꯭ꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯌꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫